Physiotherapist Rita Makokta thangna hanjin thilaga Hatkhre lakh taraga manga pukhi. Imphal Police Station ngi manung chanba ya school chinga kham lerakta physiotherapist angom ningol ase mongbi Rita humfuga taret masagi mayumda thangna makokta hanjin na thinduna halam khibani amasung maha khalaba tungda yum adudagi lupa lakh taraga manga rungi senpham mihat pasing aduna pukhi haina thajaba yaba mafamdagi phangba pauna hairi pau sina makhata na hai mihat pa aduna nupi adubu minungsi machet amata yauduna tamthina halaba tungda mihat pa sizina bathang adubu yum adugi besin amada chamthoklami mahaksu makhut masa ningthina hamdoklaga kudam changnam oibasing manghanaba CCTV camera gi hard drive adusu puraga chatki yum adudagi sana ama fawba pukhide miat pasing aduna pukhiba selfam sing adugi manungda lupa lakh taraga humdoidi maruki self fangani mihat aduda chenariba Meeoi sing faw haiduna laikai gi miyamna wakan mifam famkhre Dr. Yumnam Lokendra gi yum gi geta nongmai kapsilamle ngasi ayu angan bapung manga rom taba matamda Imphal Police Station gi manung chana laiba uripok yambem laikai da laiba Jenims gi retired senior dermatologist Dr. Yumnam Lokendra gi yum gi geta sakhang daba singna nongmai round ama kapsilamle thogdo adu kanana kari ge damak chatharam libanu haibadu hojik faw gi oina lupa matana claim torok palaitri amarom da thogdo adu bu yaning daba phongdok tuna ngasi uripok khuman them laikai kam de bolairak machin da wakan mi fam Hatkhre loina kanana kari ge damak ta asigumba thawong asi chatharam libanu haibadu sengdokna badabi tawkhre khongjang adugi matang da uripok apunba lufki member amasu oiriba Menamanbi hawam na phongdokhibada Dr. Lokendra gi yumda asigumba aki tujungba pirambagi thogdo asi yaningde karigumba pendaba yaningdaba leirabasu wari sanaduna masigi warushin ama purakna bahonasi mi kungna taba mafamda asigumba thogdo asi amuhana thohan biganu haiki amaromda Dr. Lokendra gi yumda sakhangdaba singna nongmai kapse langkiba thogdo aduga mari leinana Imphal West Commando gi OC CS Gunachandra luchingba team amana mafam aduda laktuna hakthengna yengsinkhre sakhangdaba singna nongmai kapse lamba aduda doctor asigi geta nongmai maru ama panbagi mafam lei nongmai kapse lamkibadu sel gi demand ga mari leinana oiramba yai hairi Manipur gi issue national level da loishina bahona bachangi red land da lairiba Manipur Rasbari thugai khiba condemn tawi and Biren BJP asi regional party amanate national party ama oibana Manipur gi lairiba issue khudingmak national level da loishina bahona ba mathau tai amarom da Silongi red land da lairiba Manipur gi Rasbari thugai khibagi thogdo adu akan mamong da condemn tawi haina Manipur da popular government ama lingna ba Delhi central leaders singda unaduna wari sanaruraba matunga si Imphal da halakiba former chief minister and Biren Imphal airport ta paumi singa unaba ma da phongdokre Mahangna makhata na haikibada handak Delhi da central leaders singa unakiba adu da BJP MLA singi delegation aduna Kalupki irang maram oiraga lamjel laktuna tungan relief camp ta lairiba IDP singi issue national highway hangdokna ba amasung popular government ama lingna ba yauna tungan ba issue kaya pukhatuna taksilamki Manipur tangdu laitaba amasung santi lakna bagi issue asina ahan ba mieng thamduna central leaders singa wa khanaki makhata na central leaders singna kari fire flower kadagi haibadudi state representative singa khanaraba matung da lep kadabani delegation adugi Delhi khongchat asi maru oina Manipur da matam sangna lairaklaba wathok sing asi loishinduna athubada political change ama lakhanna bahona bani Manipur asi India gi part amani aduna lairiba issue khudima national level da wari sanaduna loishinna ba honaba changi Manipur miyamna pamliba amasung BJP gi MLA singna pamliba sing adu central leader singa unakiba adu da mayek singna thamlamki mamangdana sarkar dissolve Tauduna PR thamgadabani aduga hojikna amuk PR dissolve tawgadabani haina panglaw lawgadaba party adu BJP natte state asigi law and order gi fibam adu yenglaga PR lokthokadabani majority laire haiduna pangtaw tawba yabasu natte majority lairabasu PR adum thami Manipur da PR lengak leikhibasi taragani thoi raksure miyamgi punsi amasung lanthum ngak senba haibasina khwaidagi hena maru oi center gi maikai dagi hojik oriba law and order gi fibam asi ningthina observe tawraba matungda lokfam thokpa warip sing adu lawrakadabani haiki Amarom da Manipur gi itihas ka sagonariba Silongda red land da lairiba Manipur Rasbari thugai khibagi thogdo adubu former chief minister asina yamna kana condemn tawki Rasbari asi Manipur gi history amasung identity represent tawribani asigumba itihasik oiraba mafam amabu thugai khiba haibasi thamoi sokna nungaite Silongi Rasbari gi lam asi ekhoi gi mingda leiramde 2017 da mahakna chief minister hek oirakpaga hariba mafam asi kanna bahona khibaga loinena chahi adugi June taraga mapanda GAD da che iduna mafam asi chahi kontra gi list lauduna crore taraga mari changna hanagi structure asi soktana akai atoi thoktana ba semjinba amasung nauna guest house ama sanana ba process loisilamki adubu matau karamna sigumba heritage site ama thugai khibanu haibasi angakpu pui thogdo sigi matang da chap chaba enquiry tawduna chenari basingi mathakta action launa ba maki maikai dagi chap chana action logani haiki PR government na posting pibada firing tureng tawrakpada penaraktre kadar posting da junior mayam hapchin ba rule na yade
Manipur government na tha asigi mapan na thokiba police officer kharagi transfer amasung posting gi order da IPS ki cadre post junior kangbu amana mensinduna firing tureng tawrakpada penaraktre Manipur police ki posting gi mafam sing asi IPS na pugadaba aduga MPS na pugadaba tokhai na lei masigi sumathakta ngakpa mawong amada additional SP su in charge oina amuk puhanba aduga chahi ani fadringai da amuk su SP in charge oina puhanbagi thaba asi nauna pungning thogalakle Pao sina makata na high senior oiraba IPS MPS mayam amagi service ningthina sijinabagi mahuta CID Special Branch Crime Branch amadi pangai de leiba Manipur Police Training College ta chabul namsillaga thamli makhoibuna kanadabo oina khalli aduga somdana ngarang khaktama IPS pangkiba kangbu ama additional SP fawba confirm tawdringai SDPO da leiriba kangbu ama in charge oina mathang promotion pikhalaktuna angakpa mawong mayam ama thokhalle asigumba thawong sing asi rule gi wangmada tauba khak natana experience ama leitriba mapandagi lakpada ngariba police officer singda pungning thogat padawna tawrakpasi police officer mayam amadi thamoi kainare PR manung oibanina police personnel sing achan mirai naidana mi eng changlakani amasung makhoibu mafam chabada posting piraga thabak tawholakani haibigi thajaba pumnamak Manipurgi governor na aremba tahale hiramasigi matangda government asina amuktang Kanthabiraga cadre posting da fam mention biba amasung senior sing thabakta sajinabinaba appeal tawragli separate administration saugatpa Kuki Mla taret yaudana lengak semba yagadra Haukiba 2023 gi May 3 dagi chin Kuki jo narco terrorist na Manipur gi miya maru oina mitei singi mathakta war crime chathaduna maitei sing hatlaga Kuki singi oiba tokhaiba lengak separate administration natraga Kuki singi oiba tongan balaibak jalengam semnaba demand gi wathok chahi ani hanjilaklaba fawba Waroisin Purokpangamdri Irang Asina Maram Oiraga India government na miyam gilenga kimhut President rule ahan batangka ki tha hum thamlaba matung makha tana tha taruk amaga sangthana thamlakhibadagi Governor in council gi PR lengak leiri PR lenga ki mahut popular government thambina ba miyam gi kholau leiri loinana kholau asima opposition political party singi kholau su oiri Ruling BJP gi MLA singi maikai dagi su miyam gi lengak thamnaba makhoi gi center da lengak longi Thawai pangliba luchingba sing high command da taksin baleptri adubu central government gi maikai dagi popular government semnaba honagani haiba leirabasu thabakta onthoktana leiri popular government semba ngamdana leiribagi maramdi ruling MLA singi marakta luchingba oiningbagi nangpak tanaba leiri popular government semba matamda luchingba khanba mathau tai popular government semba da ruling da yawba BJP gi Kuki MLA taret su yawdaba yaroi adubu BJP gi MLA taret yawna atai party gi Kuki MLA ahum punna MLA tarana separate administration gi demand saugatuna demand fangdiba fawba makhoi gi firef hongloi haibagi khongpham dagi handokpa leitri Separate administration natraga tongan balaibak semnaba demand tawriba Kuki MLA kun maru oina ruling MLA taret na lengak pathap ki mayokta leibagi damak logi oiba lokhatpham thokpa disciplinary action lokhatpa leitri leibak ki apun masaktam thugaina ba war crime single Lengon na duna chatliba Kuki MLA singi mathakta magi party amadi assembly gi maikai digi action lokhatpa leitabana makhoi gi demand adu law amadi lengang na yaba pibaga pangkhakna re ruling MLA singna popular government semba tarabadi separate administration chawgaliba ruling gi Kuki MLA taret yawdan lengak semba yagadra MLA taret adu yawdrabadi lengak semba yaroidaba leirabadi punna phamina duna lengak semba da yawnaba khanghanba chumi kariguma lengak semba da yawroi saugatloi haibagi firef leiba tarabadi BJP gi maikai digi disciplinary action lokhatpham thoi loina lengak Thap national security amadi apun bagi saktam da singna bagi damak logi oiba action lokhatuna miyam gi lengak semna ba hunna pham thoktabra leiba ki integrity amasung security da ruling gi maikai dagi su oigira natraga opposition gi maikai dagi bu oigira logi oiba matam chana chairak pi da batar badi lengak pathap amadi lo lai bagi wahan tok leitabadagi miyam amadi miyam gi mihut singna tawning bada maning tamduna lo leitaba leibak ka pangkhangnarakani sia amadi Pakistan gi lanmi sing war exercise tawrakpadagi Putin na India da lonam tawrabra hangnarakre Russia amadi Pakistan gi lanmi sing puna war exercise tawrakpa ubadagi President Vladimir Putin na India da lonam tawrabra haina maikai kaya dagi hangnarakre report asigi matungina Pakistan amadi Russia gi lanmi sing puna war exercise tawbagi photo adu social media da viral oirakhibani Russia amadi Pakistan gi lanmi sing Druzhaba 2025 haiba title amagi makhada Russia gi kha thangbada leiba military gi mafam amada terrorist sing thengnana bagi pandamda Pakistan amadi Russia gi lanmi sing apuna war exercise asi chathakibani haiba achumba wafam oiramle matang asida India ga yamna afaba mari leinariba Russia na yekna balaiba oiriba Pakistan ga punna military exercise tawribano haiba hangnarakibani adubu Russia na Pakistan ga punna war exercise tawba asi handaki asina ahan banate 2016 tagi chathaduna adumak lakrabani haina phongdorakre hairi Hamas Security Force na Dakmus family gi Meeoi kuntragani thoi Hatkhre Hamas amasung Israel gi marakta haukiba Iraida ceasefire chana bahaukraba matungda Hamas force na Gaza City da security campaign chathaduna
Dasmus family gi Meeoi 32 Hatkhre hairi Israel na Gaza city da makhoi gi operation sing lephraba matung da thodok asina Gaza manung gi oiba khwaidagi tamthiba mihat mipun gi thodok ni haiki Dasmus family ga khuthongna badu da Hamas security force gi Meeoi taruksu sikre haina Palestinian security force na phongdorakli khuthongna badu bu hoba sing na phongdorakpada mamai upsin ba Hamas gi gunmen singa Dasmus family ga Gaza city gi Gordanian hospital manakta akanba mong da khuthongna ki hairi Medical source amana phongdorakpada haukiba thangjandagi nakalani gi marakta khuthongnarakhiba da Dasmus clan gi Meeoi 32 hatkibani hairi Dasmus clan nasu khuthongna badu da Hamas fighter nipan Hatkhre hairi Hamas ke fighter chahum henbana Dasmus khulai paiba singna lairiba residential block tamna changsilakpadagi khuthongna bagi thogdo du thokibani hairi Dasmus family asi Gaza gi khwaidagi makok thongba clan ama oibagal loinana Hamas ka matam kayadagi umkhatna duna lakhibani haukiba matam kayadagi Hamas na chalaiba interior ministry na residents singi framework ki wangmada arm activities sing chatharaklabadi madugi maukta thabak kaya paikhatlakani haina su cheksil warol hanana thamkhrabani South Africa gi bus accident a Meeoi 92 sikre South Africa gi awang thangba sarukta leiba chingi lamdam amada bus accident thoktu Meeoi 92 sikre ngarang numidang wairam South Africa gi Limpopo province ta leiba makhada Town gi National Highway number 1 manakta bus adu accident thokpadagi yamlaba Meeoi sing adu sikhibani hairi bus adu South Africa gi Eastern Cape province ama oiriba Jeffarki Zimbabwe amasung Malawi thamna chatkibani emergency crew singna ahing chupa khudong thiba mayok naraba singbu ate akai thoklaba bus adu dagi lauthokna bahona kibagal loinana khudong thiba nanglaba sing adu manak nakpada leiba hospital amada pukhatkhre hairi bus accident adu da Meeoi 30 gi mathakta so open nangki hairi authority singna phongdorokpagi matung inna Meeoi khradi mathak maka onthok bus aduna nansinna leiram khigani hairi public broadcaster SABC na thamlakpa warol amada laibak thiba thogdo aduda nupi taraga nipa nupa taraga taret amasung angang taret leikhidre hairi Limpopo province ki transport official oina mathau tawriba Balet Methina newsroom Africa da thamlakpa warol amada laibak thiba thogdo aduda tha taragi angang amasu sikhi hairi mi kanba amasung thibagi thabak chathaba aduga mari leinana South Africa amasung Zimbabwe ga samnaba choba highway adu thingjin khre hairi Limpopo gi premier Fofi Ramathuwana thogdok thokpam aduda chatkibagal loidana hospital da leiriba asokpa singi phibam su yengsenki bus aduda tonglakhiba sing adu South Africa Zimbabwe amasung Malawi gi Meeoi singni amasung Meeoi sing adugi awaba phongdokpaga Limpopo gi premier su sarugya ki authority singna thigatpagi matungina driver aduna control ngamdabadi laibak thiba thogdo adu thokibani hairi October 15 Manipur gi Black Day numita total shutdown chatharagani Asuki Publicity Committee ki convener S Mangal na thadorokpa cherol asina makhatana haribana ningthaurel Napoleon thodok ama hek ubada furuf adugi lichat amasung manung hutna uba ngamba amasung politics ki wahantok khangba laipokni aikoi Jew singi matau tambaga iroinana Napoleon gi wahai sing asigi wahantok thigadabani aikoi Jew singa yamna khenare makhoi Laibak thiba puwari chahi lising ani ningsing laga thengnakhi aikoi gi irangi puwari ningsingdre aikoi gi puwari tambagi mathau taba khangdre puwari bu una khangbagum yangna launare loyumba sinyen gi wahanthok khangdre chahi taret khuntak pasu funga wari oina laure Hira Chandra Gambir Singh Narsinga kanano thidre 1947 gi August taraga mari kari numino khalludre 1949 gi merger agreement su ningsingdre lamyanba irabot amasung nauria fulo na sagat khiba Ihau gi wahanthok thawoidre nupi lansu ihau macha ama oire aikoi gi lichata masigi mami tadre puwari ningsing drabadi aikoi gi punsi shu khangtapta adum loiba tabani masagi puwari khangdraba furuf ado mutlaba furufni ngarang khangdrabadi ngasi khangba ngamloi thawrang tawraroi tunglam chatki thawrang tawdraba khunai adu siraba khunai amani aikoi gi asa haibasi puwari gi leihauda hingbani aikoi hingnabagi damak asa hingadabani asa hingnabagi dama aikoi gi puwari kawroidabani England gi lining hal Ravi Oirambi Jonathan Sekna irami to be a Jews is to be an agent of hope ngasidi malimgi asagi thaumi oibiga sa tawbo horaklabani aikoi bu Indiana namlo loksin khibagi puwari aikoi khudingmang na khangadabani masina aikoi gi hingbagi pangal pigani aikoi na ningkha tamba mangkhibagi puwari da October 15 asi ningsingdaba yadaba amamba numit amani hairi Dr. Rita Mihatki Anouba singmatik chabadan DP gadabani haina miyamna wakan mifam chathakre ngarang nuthil pung 5 rom taba matamda Imphal police station gi manung chanba ya school chinga khamlerakta Rims hospital gi retired senior
Physiotherapist Angom Ningol Asem Ongbi Dr. Rita Mihatki Mapuroiba Mohindro Buyumgi Meeoi Amata Leitaba Tanjada Sakhangdaba Singna Mihathi na Hattoklaga Thamnamkhiba Thodok Adugi Mayokta ngasi Yai School Apunma Maira Paibi Luf amasung Yai School gi Club Nipangi body ama oiriba United Club of Yai School na senduna wakan mifam Hatkhre Wakan mifam aduda mari leinana Yai School Apunma Maira Paibi Luf ki convener Asem Ongbi Mem Tombi na Phongdokhibada Mihat ase akan mamongda condemn tawi Nungthel Pobofta Meeoi amabu mayumgi imung maktada tamthina hatoklambagi thogdo asi thamoi sokna nungaite thogdo asige matangda sarkar gi maikaidagi akan mamieng changduna mihat asida chenari basing thidoktuna maralgi matungina hakpa chairak pigadabani haina phongdokhi United Club of Yai School gi BPCH Jamuna na haikibada Nungthel Pobofta asiguma makhalgi tamthiba mihat asi chatharambana mafam adugi miyam sing aki tujungba faure hojik asi yamna wanaba matamni irang na maram oiraga sugyamna wanaringai mara asida nupi amabu imungda tamthina hatlambagi thogdo asigi matangda government yauna mari leinaba singi maikaidagi mieng changduna chenari basing bu faduna maralgi matik chabadan DP na bohona biu haina phongdokhi